Chief Minister N. Birena Lamjingduna State Asida Satharakliba War on Drugs 2.0 gi manung channa chatliba December tha asigi chaichat ahumdagi haudaga ngarang kun mapal fawbagi manungda Manipur Police Narcotics and Affairs of Border NAP amadi Forest Department ki personnel singa kutsam naraga tongan ba chingi district singda lam ekar chahum kuntra henbeda tharamba aina yadaba popi pambi sing pak sanamang takan kre Loinana popi tha lamba village chief banga fagatuna makhoigi mathakta NDPS Act PID NDPS Act amadi umang mang takan bagi maralda Forest Act panduna case sing lakhot kre Makhoy gi khul singda popi tha lambaki maralda faraba khulgi luchingba sing adude Kangpokpi district ki selsi khungi secretary Paukhomang Kipgen Elias Debet Chahini Fumathoi Khul Asimaki vice chairman Hen Kholun Kipgen Elias Helun Chahi Humpuni Thoi Churachandpur district ki manung chanba Thinghangjang khungi chief Kamkhosai Haukep Chahi Nifunipal district Asimaki Di Langzol khungi chief Let Kholal Khongsai Chahi Nifutaret amadi Kangpokpi district ki manung chanba Mongtham khungi chief Pauzamang Haukep Chahi Yangkhai Taruk ni Makhoi manga asi tongan ba numit singda tongan ba mafam singdaki fa bani hairi Panbaya badi December kunhumdoida Kangpokpi district police MR IRB amadi NAP ki personnel singi apunba team amana selsi kun molkon amadi fulaijang chingsangda puna ekar kuntra manga henbalamda tharamba popi pambi sing haidatuna manghan khibani December ahum amadi tareta Ukhul district ki manung chanba ringui tungau chingsangda ekar kun henbada tharamba popi pambi sing mangan khe December tara mari amadi tara mangada district asige Jamphung tora chingsangda lam ekar ni fu henbada popi pambi sing mangan khe December kun humdoida Churachandpur district ki manung chanba Thinghangjang khunda lam ekar humpu manga henbada umangkok thoklaka tharamba popi mang takat khe December kun tarukta Kangpokpi district ki manung chanba NP Khulen amadi B Gamnom chingsangda ekar kun tra henbagi popi manghan khe December kun mapalda Di Langzol khungi area da DC masamak yauna ekar tara manga henbagi popi pambesing mangan khe Asumna drug ki mayokta sathakiba drive singda popi thabada China ba har thum amadi tongan ba chemical sing yamna phangba ngamkhibaga loinina popi thariba mafam singda saramba khangpok sang kaya amasu mai thadokna mangan takan khi hairi lainga ke maikaidagi village chief sing amadi khunja singda aine yadaba popi thadana ba tharamba thengnabada lainga ta pau piraknaba amadi khunja sing masana popi pambi sing kani onya lok tingaida mang takhanaba apil tawrakli